Connect News Media tabiriba singbu taramna okchari sanglaba matamdagi tholagliba Manipur gi irang asi hojiksu nem thawang amdri aduga Kukising na hojik Manipur dagi khongun mutkinaba masana kan honajari Nakal amadana makhoigi mathakta security singna ahenba action loukhatanaba Home Minister da chithi iri aduga atoppa nakal amadana security force singda attack touduna thawai manghanli machindana ama tauthorokpana ama Kukising marai ani longba matawasi mayek sengna udli Kukising saklo nyamba marai longba matawasi central leadership singnasu mayek sengna khangle Thouong asi Kukising na masana masabu manghanjanaba Hotnaba thouongni July 13 gi ayukta Kukising na lumduna CRPF amadi state police ki combined team da tawkhiba attack ta CRPF personnel ama laikhidre aduga jiribam police ki SI yauna police personnel ahumna aso open nangkhre laikhidraba CRPF personnel asi Bihar dagi Ajay Kumar Jha chahi nifum doini haina khangma ngamkhre mahaki makokta nongmai maruna pankhi amadi hospital da purakpada laikhide CRPF ki 20 battalion amadi jiribam district police ki combined team punduna operation da salami masida combined team masida lumduna Kuki militant sing na attack tawki police report ki matung inna combined team July 13 da thokiba nongmai kapagi thodok ka mari lenana search operation Hotnaba jiribam district police station gi manung chanba mongbung khungi manakta salami masida laibak thiba thodo asi thoki Chief Minister N Birena thoudo asibu condemn touduna mahaki social media X ta iri jiribam district ta khulai paiba Kuki militant ni haina chingnaba singi attack ta CRPF personnel ama hatkhiba asigi kanna condemn tawri jawan asina duty gi lambi da chauna kathokhiba asi mamalyami laikhidraba soldier asigi family gi awabada thamoi sengna saruk yari loinana attack ki matamda sokhiba singbu thuna phagatnaba thaunijari thoudo asida Kuki inpi Manipurna maral siri madudi attack asi hana state police amadi tampaki insurgent group singna chawrakna ayuki pung 9:40 da tawrakhi Kuki inpi na maral siri madudi thoudo asida CRPF na neutral oikhide maram asina jawan asi sikhi masigi mamang dasu sahi asigi April thada Kuki militant singna Bishnupur district ki manung chanba Naran Senada leiba CRPF ki 128 battalion camp ta bom yauna attack tawrakhibada personnel ani laikhide amadi kayana asopan nangki aduga atoppa nakal amadana July 13 da ITLF na Home Minister Amit Shah da letter iduna central agency singna Kuki jo singi khun singi volunteer singda akanba action lokhat pidana ba haijaki letter asida haiki jiribam gi faitol amadi mongbung khulgi Thouong singbu palladuna haiki central security force singna thodo asida Kuki nupi tareta attack tawki amadi khungi naha singbu custody da thamki masigi matungda nupi sing hospital da admit tawba takhi Kuki jo volunteer ahumbu sufa ki haiki masigi mataida ITLF na makhoigi community gi leader singi yum mai thabagi maral susiduna haiki village chief ki yum mai thaki bagi mataida security force singna Kuki inpi gi jiribam none amadi Tamenglong gi general secretary gi yumsu mai thaki masina mafam asida amuk hena tension hangat hali haiki thoudo asi July 9 amadi 9 da Kangpokpi district ki Phaitol amadi L Hengjol khunda security force ingi operation da thoki operation asida militant ahum phaki loinana arms and ammunition round lising ama chahunga loinana AK series ki rifle ahum suphagat ki later asina makhata na haiki karigumba security force na asumna michang mikhai naiba Thouong asi makhata na tawrabadi makhoi cooperate tawroi action asi nakal ama khakta da tokhom thokte haiki aduga chithi asida ITLF na haiki Indian Constitution ki article 239A gi matung inna Kuki jo singi assembly ga loinana union territory thuna semna nabasu request tawki loinana karigumba central government peace thuna purakpa pamlabadi imphal amadi atoppa valley gi area da khudakta afaspa thamnabasu ITLF na demand tawki asumna Kuki singna nakal amadana makhoigi mathakta action tawbiganu haina request tawri aduga atoppa nakal amadana security force singda lumduna attack tawba leptri angakpani Kuki singna Manipur da tawriba lilasi central government gi mamangda asonba hodong sasinari aduga somdana maitai singda nongmai kapsinduna khatnaba hobata natana security force singda su attack tawduna thawai phawba manghanli asigumba attack asi Kuki singna thun leptrabadi Manipur lemaidagi khungun mutkhibada kanana su makhoibu kan mangamloi video sidang asigi di matang asoi phawbadang thagasari